ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯒꯗꯕ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯌꯨꯝꯗꯣꯡꯄꯣꯛ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯅꯟꯗ ꯀꯧꯖꯩ꯫ ꯃꯌꯥꯝꯅ ꯑꯅꯟ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯇꯁꯦꯡꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯆꯍꯤ 15ꯃꯨꯛꯇ ꯁꯨꯕꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯄꯥꯝꯁꯤꯅ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯃꯄꯥꯝꯁꯦ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯏꯂꯣꯏ ꯂꯣꯏꯕ ꯈꯨꯟꯇꯠ ꯍꯥꯏꯕꯗꯤ ꯌꯨꯝ ꯁꯨꯝ ꯇꯥꯟꯅꯔꯛꯇꯕꯗꯒꯤ ꯈꯨꯜ ꯂꯣꯏꯔꯛꯄꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯏꯃꯥꯒꯤ ꯃꯄꯥꯝꯒꯤ ꯌꯨꯝ ꯑꯗꯨ ꯅꯠꯇꯕ ꯃꯅꯥꯛ ꯀꯗꯥꯏꯗ ꯌꯨꯝ ꯑꯃꯠꯇꯁꯨ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯄꯥꯝꯁꯦ ꯈꯔꯁꯨ ꯋꯥꯔꯛꯄ ꯏꯃꯨꯡ ꯑꯃꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯒ ꯑꯕꯣꯛꯀꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯁꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯃꯇꯝꯁꯨꯅꯤ꯫ ꯑꯕꯣꯛꯁꯨ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯟꯖꯜꯂꯛꯄꯗꯨꯗ ꯏꯃꯥꯅ ꯃꯥꯝꯇꯣꯟ ꯑꯁꯤ ꯂꯨꯍꯣꯡꯊꯣꯛꯎꯔꯣ ꯑꯕꯣꯛ ꯂꯩꯔꯤꯉꯩꯗ ꯍꯥꯏꯗꯅ ꯃꯥꯝꯇꯣꯟꯒꯤ ꯅꯨꯄꯤꯁꯤ ꯏꯃꯥꯅ ꯑꯁꯥꯏꯗꯒꯤ ꯁꯦꯝꯕꯤꯔꯒ ꯈꯪꯅꯍꯟꯈꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯁꯤꯒ ꯏꯃꯥꯒꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤꯁꯨ ꯏꯃꯥꯅ ꯑꯕꯣꯛ ꯍꯣꯏ ꯃꯥꯝꯇꯣꯟ ꯍꯣꯏꯁꯤ ꯑꯗꯨꯝ ꯌꯦꯡꯁꯟꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯤꯁꯨ ꯂꯩꯖꯗꯦ ꯈꯔꯒ ꯋꯥꯖꯕꯗꯨꯗ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯝꯇꯣꯟꯅ ꯂꯨꯍꯣꯡꯉꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯁꯤ ꯃꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯕꯗꯁꯨ ꯏꯃꯥꯁꯤ ꯃꯄꯥꯝꯗꯇ ꯇꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯕꯕꯥꯁꯨ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯃꯕꯥꯅꯤꯁꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯕ ꯂꯥꯡꯕ ꯑꯩꯒꯤ ꯊꯣꯛꯄ ꯃꯄꯨꯡꯂꯩꯗ ꯂꯩꯔꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯕꯕꯥꯒ ꯏꯃꯥꯒꯁꯤ ꯃꯔꯨꯡ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣꯁꯨ ꯈꯪꯗꯦ꯫ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ꯫ ꯑꯩꯁꯨ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯕꯗ ꯃꯊꯣꯟ ꯂꯣꯟꯅꯕ ꯇꯦꯐꯤꯜ ꯑꯃ ꯏꯟꯁꯥꯡ ꯍꯥꯞꯄꯒ ꯂꯩꯔꯝꯕ ꯑꯃ ꯑꯩꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯆꯥꯛ ꯁꯨꯝ ꯊꯤꯕꯗꯨꯗ ꯁꯣꯏꯗꯅ ꯇꯦꯐꯤꯜ ꯑꯗꯨꯗ ꯊꯦꯡꯉꯨꯕꯗꯒꯤ ꯕ꯭ꯔꯥꯏꯠ ꯃꯊꯛꯇꯒꯤ ꯇꯦꯐꯤꯜ ꯑꯗꯨ ꯃꯈꯥꯗ ꯒꯣꯡ ꯂꯥꯎꯅ ꯇꯥꯈꯤ꯫ ꯏꯟꯁꯥꯡꯁꯨ ꯌꯥꯎꯔꯝꯕꯗꯒꯤ ꯏꯟꯁꯥꯡ ꯃꯍꯤ ꯈꯔ ꯇꯦꯐꯤꯜ ꯑꯗꯨꯗꯒꯤ ꯍꯩꯗꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯄ꯭ꯔꯞ ꯇꯦꯐꯤꯜ ꯑꯗꯨ ꯈꯨꯡꯀꯠꯂꯒ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯅꯝꯃꯤ꯫ ꯏꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯒꯣꯡꯒꯥꯡ ꯇꯧꯈꯤꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯆꯥꯛꯈꯨꯝꯗ ꯑꯩꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯥꯈꯤꯕꯗꯨ ꯇꯦꯐꯤꯜ ꯑꯁꯤꯗ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯞꯄꯗꯨ ꯅꯪꯅ ꯑꯃꯨꯛ ꯊꯥꯗꯔꯨꯔꯕ?" ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯆꯥꯛ ꯆꯥꯅ ꯏꯃꯥ ꯁꯣꯏꯗꯅ ꯊꯦꯡꯉꯨꯕꯗꯒꯤ ꯃꯈꯥꯗ ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨ ꯀꯩꯁꯨ ꯇꯧꯗꯕꯅꯤ, ꯀꯅꯥꯒꯤ ꯆꯥꯛ ꯊꯤꯜꯂꯨꯒꯦ ꯍꯥꯏꯔꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯅꯤꯗ, "ꯅꯪꯁꯦ ꯅꯃꯥꯡꯗ ꯑꯗꯨꯛ ꯆꯥꯎꯅ ꯂꯩꯔꯤꯕ ꯄꯣꯠ ꯑꯁꯤꯕꯨ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯊꯦꯡꯉꯨꯔꯤꯅꯣ? ꯅꯪꯗꯤ ꯀꯔꯥꯏꯗꯒꯤ ꯈꯪꯅꯤ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯄꯥꯒꯤ ꯁꯥꯏꯀꯜ ꯑꯁꯤꯃꯒ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯒ ꯅꯈꯣꯏ ꯃꯥꯝꯇꯣꯟꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒꯤꯅꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯏꯃꯥꯅ ꯊꯤꯟꯗꯣꯔꯤꯕꯁꯤ꯫ ꯅꯪꯁꯨ ꯑꯥꯗ ꯂꯩꯈ꯭ꯔꯣ ꯏꯕꯨꯡꯉꯣ, ꯅꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯅ꯫ ꯅꯪ ꯃꯥꯝꯇꯣꯟꯗꯣ ꯅꯥꯔꯒ ꯂꯩꯔꯕꯅꯤꯅ ꯅꯕꯣꯛꯇꯣ ꯃꯇꯣꯝꯗ ꯁꯦꯕꯥ ꯁꯦꯕꯤ ꯋꯥꯔꯝꯃꯅꯤ꯫ ꯅꯪ ꯑꯥꯗ ꯂꯩꯈ꯭ꯔꯒꯦꯔꯣ?" ꯍꯪꯉꯛꯏ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯀꯩꯅꯣ ꯏꯃꯥ, ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯕꯨ ꯅꯥꯔꯦ ꯍꯥꯏꯕ? ꯀꯃꯥꯏꯅ ꯅꯥꯔꯤꯅꯣ? ꯃꯥꯝꯇꯣꯟꯗꯤ ꯃꯁꯥ ꯌꯥꯝꯅ ꯁꯦꯡꯕꯗꯥꯏꯅꯦ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯝꯇꯣꯟꯗꯤ ꯅꯥꯏ ꯍꯥꯏꯕꯗꯤ ꯇꯥꯗꯦ꯫ ꯃꯁꯥ ꯈꯤꯡ ꯂꯥꯎꯅ ꯂꯩꯔꯤꯗꯨꯕꯨ? ꯑꯗꯣ ꯏꯃꯥ, ꯑꯩ ꯇꯜꯂꯦ ꯑꯥꯗ ꯂꯩꯕꯗꯨ꯫ ꯌꯨꯝꯅꯦ ꯍꯥꯏꯗꯅ ꯃꯅꯥꯛ ꯀꯗꯥꯏꯗ ꯃꯤ ꯑꯃꯠꯇꯁꯨ ꯇꯥꯗꯦ꯫ ꯑꯕꯣꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯈꯛꯇꯪ ꯅꯥꯀꯟꯗꯅ ꯂꯝꯍꯥꯡ ꯉꯥꯛꯇ ꯀꯤꯖꯩ꯫ ꯃꯥꯝꯇꯣꯟꯗꯣ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯃꯁꯥ ꯀꯟꯈꯠꯆꯔꯛꯆꯅꯤ, ꯑꯩ ꯆꯥꯅꯤꯡꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, "ꯅꯪꯅꯕꯨ ꯅꯣꯡꯃꯇ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯔꯤꯗ ꯏꯜꯂꯤꯒꯦ? ꯀꯥꯟꯅꯔꯣꯏ, ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯆꯥꯊꯣꯛꯑꯣ, ꯑꯗꯨꯒ ꯏꯃꯥꯅ ꯇꯦꯐꯤꯜ ꯑꯁꯤꯗ ꯅꯕꯣꯛꯀꯤꯒ ꯅꯪ ꯃꯥꯝꯇꯣꯟꯒꯤꯒ ꯍꯥꯞꯄꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯅꯪ ꯈꯔ ꯊꯤꯟꯕꯤꯔꯨꯆꯣ꯫ ꯁꯥꯏꯀꯜ ꯑꯁꯤꯗ ꯅꯄꯥꯅ ꯑꯩ ꯍꯥꯞꯄꯒ ꯄꯨꯕꯗꯣ ꯂꯝꯕꯦꯟꯅꯒ ꯐꯠꯇꯕꯒ ꯏꯃꯥ ꯈ꯭ꯋꯥꯡ ꯌꯥꯝꯅ ꯅꯥꯏ꯫ ꯍꯣꯔꯦꯟ ꯆꯥꯛ ꯑꯁꯤ ꯄꯨꯕꯗ ꯑꯥ ꯌꯧꯔꯒ ꯅꯕꯣꯛꯇ, ꯏꯃꯥꯗꯤ ꯉꯁꯤꯗꯤ ꯂꯥꯛꯄ ꯉꯝꯃꯔꯣꯏ, ꯃꯤꯒꯤ ꯂꯧꯁꯤꯡ ꯀꯨꯝꯒꯗꯕꯁꯨ ꯌꯥꯝꯅ ꯂꯩ, ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯍꯥꯏꯔꯛꯏ" ꯍꯥꯏꯗꯅ ꯅꯪꯅ ꯃꯗꯨꯃꯒ ꯇꯝꯃꯝꯃꯨ꯫ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯍꯦꯛ ꯊꯤꯜꯂꯨꯕꯒ ꯌꯨꯝꯗꯁꯨ ꯊꯨꯅ ꯍꯦꯛꯇ ꯍꯜꯂꯛꯀꯅꯨ꯫ ꯅꯕꯣꯛꯇ ꯀꯩꯀꯩ ꯊꯕꯛ ꯏꯪꯈꯥꯡ ꯂꯩꯔꯤ ꯍꯪꯉꯒ ꯅꯪꯅ ꯉꯝꯒꯗꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯨ꯫ ꯑꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯅꯪ ꯊꯤꯟꯕꯤꯔꯨꯔꯣ꯫ ꯏꯃꯥ ꯌꯨꯝꯒꯤꯁꯨ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤ" ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ, "ꯏꯃꯥ, ꯑꯩ ꯆꯥꯛ ꯇꯣꯛꯑꯒ ꯏꯃꯥꯟꯅꯕꯒꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯒꯗꯕ ꯂꯩ, ꯃꯗꯨ ꯆꯠꯇꯣꯔꯤꯕꯅꯤ, ꯑꯩ ꯉꯝꯃꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯆꯥꯛ ꯊꯤꯟꯕ ꯍꯦꯛ ꯆꯠꯇꯕꯗ ꯁꯥꯏꯀꯜ ꯁꯣ ꯑꯁꯤ ꯑꯩꯅ ꯂꯣꯠꯁꯤꯜꯂꯅꯤ꯫ ꯆꯥꯛ ꯑꯃꯠꯇ ꯍꯥꯞꯄꯣꯏ, ꯅꯪ ꯅꯣꯡ ꯐꯥꯗꯣꯛꯇꯁꯨ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯤ ꯅꯪ ꯈꯔ ꯏꯜꯂꯨ꯫ ꯆꯥꯛꯇꯣ ꯆꯥꯕ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ, ꯑꯗꯨꯒ ꯆꯥꯛꯁꯤ ꯊꯤꯜꯂꯨꯆꯣ꯫ ꯄꯨꯡꯁꯨ 12 ꯇꯥꯔꯛꯑꯅꯤ꯫
Nabokto sak lamamani imana hairisi nang asi hek indabada nang afaba oiroi. Wahil si imana ngonda hairamduni imasu yamna saunga mapanda thoki. Aichu sak toba matung hek phamungda phamaga. Ima kibadagi sain sang hapate phelladu madu lauraga. Abokida cycle thauraga sak thinba laame. Lambien soroktasu imana bakara thengnarame. Makoinasu anan karaida chalino hangakhi. Madudaina abokida sak thiludoini halakpada thengnasi hairamduna. Cycle adu sum thoroktune imagi mapamde yoksalaame. Imagi mapamgi thongan getusu isong hek songaga. Ayung nung thinda phomapom madu isuk suame. Cycle adu thonganda ina khamaga gate ngai bawasang singadu. Amamam satuaga cycle adu manungda tamna tamna illaga sangaame. Abokto sumangda thabain khang khara sunomduna leiramme. Ai lakpadudi isu laibo namade yawakrabu hangai. Madudaina mo abo imadu thabuk yamna sille. Ngasidi lakpa ngamaroi hai. Aduna hayeng oina lake hairakpani. Ado abong nang sak lamdribo imana sak thiluso lakpani hairamme. Abong na mukari insang no ni isu na thili idubo. Abok ti sak lamdri nang mamtondo yamna kana narka leiri. Nang mamtondi manaktang hek sang biruso. Magi kada tumhawbane aduga nang hek leiko. Abok ko umasama ta thamina kisi. May thanaba singamata leitre hairakhi. Maduday suhoida abok imana so abok ki mateng karpang biramu hai. Ay sa kiroi mamtongi manakta mukta sangukige haitana. Mamtongi kada isa sangami. Mata maduday na imagi mapamgi yung maduday heksangakpada. Isada sabung-sabung haksangsi inung nungayramde. Yung maduso tanigi yung ina kupaga imam hekmami. Mamtongi kaduday na kuwangit tangjalagpaga kaduda leramba asangba mingsielamada. Ay isagi imiday si isay tumda pukang kangzarami. Mamton sumasado pajup supaga mamaydo paklang numda uwalaga. Tumina tumagalayrammi. Ay suprapraptam salaga mamton ay laiye. Agsang karan nungayra po hangammi. Adubo ikang kangogda na ako'y mamton si masada pingaray magaloy na na. Puklang na hawbalagi. Aduga muna yengak to na abungo ng laira. Pamu ng mamton si sabat pamatayadre. Imababadi nga si dila aroy hayrira hangai. Ay sumamton gi mataw to di sada kiba mapuami. Mamton dasway na mamton imadi nga sila aroy. Ato mamton kamay na taurino. Pagsanga do pibam yam nagsuksalamik kayway ng ngamdrino hangami. Mamton na mo abungo kangdre mamton si sorhon basuyam na way. Nang adum layo ko mamton nga potage haram do na. Amuktam na tam na hiptaki. Ay suwa makatadi mamton gi kada tiyaliba Salman Khan gi photo picture mayamado. Sumikoy-koy na yeng do na layrami. Taseng na harba daw ko'y mamton si Salman Khan si yam na pamzay. Ado na magi kada Salman Khan gi photo mayama mateto na tanami. Photo sing ado ay na sumiyeng ngay mamton si gega-gega na hiraki. Ay sumataw do ta kizerak patagi mapanda mukpraprap thorami. Abok so ay na purok pa sa insang do pukamamada pazana tiduwaga. Mamton gi kada sakto pusan ki. Ay ngonda sumapanda nga hek layra mo hayrami. Mataw sum na ay sumapanda nga hek sumpamaga layrami. Abok so mamton sak pizza baluerga ay ginakta sangak to na. Abok to maso sakto sarami. Ay nasobo insang hawbro mamton di sakara saki baro hangami. Abong namuk hawi suna puro pa sa insang si. Ado na ko'y mamton di sakpo mamadagi buhen na sawyade. Abong mata sare miro nagalejada baga kumi. Ay namo ado abo ko'y mamton si kailanano mananari si hangami. Maduda abong namukhang din ay bungo. Sautaw amatayadri sini. Pari ado abog so sakto Isuna adagi nasikpan biye si masakra tabira mo. Tarakani pajana kaw hayraki. Madudagay su umasa thaba pukridagi sing masing sokat pipa. Tabayang kang karat tawbirami. Aduwa abog tasalagi hayrami. Abong na swaybo tonggan pok tindok piraki. Maduday na abog ta abo ay su sida laybiba yaraga di layragi. Imana di abog kida layro hayrabani hayrami. Ay nadum na haybado da abog ti masada kaya haraw bawiramdi. Ay ngonda sum na hayraki. Later su yaran ni day su di yum da nungay na later so. Sumay na marang-maragta hekek abok ki mating pang bibuhay na lau hayraki. Ay na mo abok marang-maragta na tiyadum laada pa ni. Nga si tabuk hangi abong na sumay na layramisi. Ado ay sali abok haram doon ay si yum na cycle taw doon na mukla ami. Yung mahig yabog ay imado so ay na wari tamami. Ima abok to yam na wana lehore. Ado ay ada matang kara laybiragi mamto na ba patribaw hayrami. Ay giwapa maduda imadi yam na haraw sarami. Tawbado bo babana di ay naada layrugi haibado da yaramdi. Imada mo na yengaga ingon na mo ibungo.
Leirunu nong pado akoina thabak sangdrakanda salu hairakhi. Adubu aidi numitugi nong hek nganbaga imaga wari watai sanaraga abokida matam khara leiruna balami. Abokta soina sida leirage labani hairubada abokti wa mata khumakti. Adubu aisu wakanda kaya henba khanjaluba tawdana numitudagi abokida leiba tarami. Ahing ahamba lekpagi numitudi aisu abokka sainsang thongminarami. Yumdusu electric maisu pusalamde. Aduna pudon kharaga latin kharaga thalami. Kitang hek mamsalakpada pusik hek siami. Haibadi leiriba koi khara sinatana. Atopa migi makhon mawa matataramde. Mataw sumna abok kaiga sak sum thongenge abok na. Aina mamtongi kada sangugi hairubada. Abok to masada yamna pakhana sanguno. Abok kinakta dum layu aina tawriba singasida mateng pangsalau hairakhi. Aisu ingangang na hoida abok haidana. Sing thagalaga abok ka sak thongminarami. Matamadu day kang kangawdana ako'y mamtonsi. Magi kadagi uraw tharaw ba haurakhi. Madu ay dinahan kay sukhang dabani na isada pupahik pakalami. Abok tasway na abok mamtonsi kayo matawri. Amok tasang ukige hayrami. Abong namong ngay ko ay kasang minasi. Sidalay di ba may sinang puro hayda na abok kay ka. Mamton ka dumda sumsang apada mamton na lay naripakado gimayado. Mutlaga po mamhek mamagalayrammi. Kamanong adu day namang targa sumsang apaduda. Ako'y mamton di kamanong adu da layramdi. Abok tasway na abok mamton di layte karayda sa karabazano hangammi. Batamadu da abok suktumin na layrammi. Aduga ingon da sumna hayraki. Ibungo nang yung manong da dum layram mo. Mapanda thurakanong abok mapanda thukige hayraki. Ay na mo abok kay gino ay gadum thusi. Mamnaga mambaga sayda muktu saluni adu na lao abok. Ay gathoga mamton do thiru si hayrammi. Matamadu po abok si ay gathok si yaramdi. Matumda thuge ay di yung manungda layramu hayraki. Miko badu da gay so isada kari kumbasing na ba mapuami. Abong nga yaman da ba da gay so yung manung adu da atum layhaurami. Aduga abong na lati alam mapayar ka mapanda thoki. Aduga tam na tunggalom da thoki ba may na uhaurami. Wakanda so isa karino tawrisibo abong na numidanga sida. Tunggan da thuy ba si mamton tiba thuy ba sa rakalami. Panakwira po abok siya yung da sangakide. Ay sumangwa na pamaga abok po lakpang ngayrami. Ngayaki matungda di angak pa ni mamton si sansara-sara ka. Akiba mong mataw maday imong da praprap siyan sa laki. Ay sumamton yung mataw do ubo day sada pakat kibadagi. Leng bapok thoki de. Sab yung namangwala do dali pagalayrami. Abok sa tunggan dagi yam na sawang na kanagumba mapupando na. Machinti-ti do na sangaki. Ay gimataw do ubo da abong na isukay daw ragi. Kiruno abok layri sida yung dompok ni haidana. Makoy na sayda kusirak si tawba yabra. Mapamasi ako'y na sahi kaya tayo na dagi layra pa ni. Laway bungo imong dasang nga si hayraki. Ay so tawri ba mataw kaya do da ingagang na wamachet amata ngangamde. Manung dehek sang pagabong na ingwanda. Ibungo ng sakum da layruso. Abok tit tawri kaya haram do na mamton gikada sa isu mapayraga sangki. Aduga sa isu do na tup-tup yay pa makola matarami. Machinda so abok na sumna sondo na ngangami. Nang isano pa sige haksang sidagi thokro. Ay si kanano nang masakhang bra thokro hayda na. Tup-tup po sa kamata yay pa makwala matarami. Numitumade sa hing tumdabi nungan pa ngayrami. Nung hengan baga abong na ingon da sumna hayraki. Ibungo nang yum na sasakro. Nang imuhot na maoy na tarao. Aduga namada so ay na yam na sawri pautam mo hayraki. Maduday so karibu kumuni yum da dumhalaami. Yung mahigyaw baga imado so ay na yam na sawrami. Imanoy na ingon da arot pa wama layre. Mamto na naribalay na silay gimaramda ni ay kangi haydana. Numidang do da ay nating narikibag kaya do imada saw na wari tamami. Ay gimataw do da imana so yam na nungay na sumna kumay. Pare isada nga sidi imasing bahayrake. Yengo na buki yumdong pokoy pa nina. Mapamaday do lamhang tumangak to woy paga. Pataba mayam gilay sana pamtinpam oyre. Mapamaday da kun singdagi may bakya lakto na. Lay sana pam lay kaktok pam mapam ole. Numituso na ko'y mamto na labuk dagi karaga sansen bakakalagpada. Mapamadu da lay sana na magipolam kaya matar ka lay rambateng na ki. Maduda kang dabadagi na ko'y mamto na polam singado payraga. Mapam saba madakunto uihay. Madu may tatuong ba na tragamana natay do na laamadi. No'y mamto si kariso tawzaroy dabani. Makut mang na heksok pateng ba tawruraga. Masada may yuktok to na imong dasang baduda.
ꯑꯐꯠꯇꯕ ꯂꯥꯏꯗꯨꯅ ꯃꯇꯨꯡ ꯏꯟꯅꯔꯛꯄꯗꯒꯤ ꯅꯪ ꯃꯥꯝꯇꯣꯟꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯁꯤꯅꯁꯨ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ ꯃꯐꯝ ꯑꯗꯥꯏꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯅꯨꯡꯇꯤꯒꯤ ꯂꯥꯏ ꯁꯥꯟꯅꯁꯜꯂꯕꯅꯤꯅ ꯂꯥꯏ ꯑꯐꯠꯇꯕꯁꯤꯡ ꯑꯗꯨ ꯅꯕꯣꯛꯍꯣꯏꯒꯤ ꯌꯨꯝ ꯑꯃꯈꯛꯇ ꯇꯥꯕꯗꯨꯗ ꯆꯪꯁꯜꯂꯛꯇꯨꯅ ꯃꯆꯤꯟꯖꯥꯛ ꯇꯥꯟꯕ ꯍꯧꯔꯛꯑꯕꯅꯤ꯫ ꯅꯕꯣꯛꯅꯁꯨ ꯃꯥꯏꯕ ꯀꯌꯥ ꯀꯧꯔꯒ ꯌꯦꯡꯍꯜꯂꯨꯕꯗ ꯅꯪ ꯃꯥꯝꯇꯣꯟꯗꯣ ꯐꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤꯁꯨ ꯃꯐꯝ ꯑꯗꯥꯏꯗ ꯂꯥꯏ ꯊꯥꯗꯣꯛꯑꯝꯕ ꯁꯥꯟꯅꯁꯜꯂꯝꯕꯗꯨ ꯌꯥꯎꯔꯤꯕꯖꯥꯠꯅꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗꯒꯤ ꯅꯕꯣꯛꯁꯨ ꯀꯅꯥꯁꯨ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯥꯏꯕ ꯑꯃꯠꯇ ꯌꯦꯡꯁꯤ ꯌꯥꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯃꯥꯝꯇꯣꯟꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯂꯨꯁꯜꯂꯦ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯊꯣꯡꯒꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯅꯕꯗ ꯍꯣꯠꯅꯔꯦ ꯍꯥꯏꯕꯅꯤ꯫ ꯂꯝꯍꯥꯡꯒ ꯑꯣꯏꯔꯦ ꯅꯨꯃꯤꯠꯄꯨ ꯇꯥꯔꯕꯗꯤ ꯃꯌꯥꯝꯗꯨꯅ ꯁꯥꯟꯅꯁꯜꯂꯝꯕ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯦꯛꯇ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯧꯊꯣꯔꯛꯏ ꯍꯥꯏ꯫ ꯃꯁꯤꯅꯤ ꯏꯕꯨꯡꯉꯣ ꯋꯥꯔꯤ ꯍꯥꯏꯕꯕꯨ꯫ ꯏꯆꯥꯗ ꯑꯩꯅ ꯃꯁꯤ ꯍꯥꯟꯅ ꯇꯝꯃꯨꯔꯕꯗꯤ ꯅꯪꯗꯤ ꯑꯉꯥꯡꯅꯤꯅ ꯀꯤꯈ꯭ꯔꯕꯗꯤ ꯅꯕꯣꯛꯀꯤꯗ ꯆꯠꯂꯨ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯇꯝꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯉꯕ ꯃꯇꯨꯡ ꯑꯩꯁꯨ ꯏꯁꯥꯗ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯕꯕꯥꯅꯁꯨ ꯑꯩꯕꯨ ꯀꯤꯗꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯏꯆꯥꯁꯤꯗꯤ ꯍꯌꯦꯡ ꯑꯩ ꯅꯕꯣꯛꯀꯤꯗ ꯆꯠꯂꯨꯔꯅꯨ, ꯅꯃꯥꯒ ꯑꯩꯒ ꯑꯗꯨꯝ ꯆꯠꯂꯒꯦ, ꯑꯗꯨꯅꯅꯤ ꯑꯩꯅꯁꯨ ꯑꯍꯤꯡ ꯂꯦꯛꯄꯁꯤ ꯆꯠꯈꯤꯅꯨ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯁꯤ ꯂꯩꯇ꯭ꯔꯦ ꯄꯥꯎ ꯂꯥꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯑꯕꯣꯛꯀꯤꯗ ꯆꯠꯂꯝꯃꯤ꯫ ꯃꯥꯝꯇꯣꯟ ꯂꯩꯇꯕ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯏꯕ ꯂꯥꯛꯄꯗꯨꯐꯥꯎ ꯑꯕꯣꯛꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤ ꯃꯥꯏꯕ ꯍꯥꯏꯕꯁꯤ ꯎꯕ ꯑꯃꯠꯇ ꯌꯥꯔꯝꯈꯤꯗꯦ꯫ ꯃꯥꯝꯇꯣꯟ ꯂꯩꯈꯤꯗꯕꯗꯒꯤ ꯑꯕꯣꯛꯁꯤ ꯆꯥꯎꯊꯧ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯕꯕꯥꯒ ꯏꯃꯥꯒꯗꯤ ꯃꯤꯒ ꯂꯩꯖꯗꯕꯒ ꯑꯕꯣꯛꯀꯤꯗ ꯃꯥꯝꯇꯣꯟꯒꯤ ꯁꯣꯔꯥ ꯁꯣꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯑꯗꯨꯝ ꯂꯩꯈꯤ꯫ ꯁꯣꯔꯥ ꯁꯣꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯕꯕꯥꯗꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯏꯃꯥꯗꯤ ꯑꯕꯣꯛꯀ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯇꯥꯍꯟꯗꯕꯒꯤ ꯋꯥꯅꯤ ꯀꯀꯥ ꯍꯣꯏꯗ ꯕꯕꯥꯅ ꯋꯥꯔꯤ ꯇꯧꯕꯗ ꯃꯥꯝꯇꯣꯟ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯌꯨꯝ ꯑꯗꯨ ꯇꯝꯅꯕꯗ ꯂꯩꯕ ꯉꯝꯗꯦ ꯍꯥꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯝꯇꯣꯟ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯑꯕꯣꯛꯁꯤꯁꯨ ꯁꯨꯝ ꯆꯥꯗ ꯊꯛꯇꯕꯗꯒꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯏꯃꯥꯒꯤ ꯆꯥꯛꯀ ꯑꯕꯣꯛꯀꯤ ꯆꯥꯛ ꯑꯁꯤ ꯁꯤꯗꯒꯤ ꯑꯣꯏꯅ ꯊꯣꯡ ꯊꯥꯛꯄ ꯇꯧꯔꯒ ꯊꯤꯟꯕꯤꯔꯁꯤ, ꯑꯕꯣꯛ ꯅꯥꯔꯒ ꯂꯩꯔꯕꯅꯤꯅ ꯏꯃꯥꯁꯨ ꯆꯥꯛ ꯊꯣꯡꯕꯗꯨ ꯐꯔꯛ ꯑꯃ ꯇꯥꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯕꯕꯥꯒ ꯑꯩꯒꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯥꯛ ꯊꯣꯡꯉꯒ ꯑꯗꯨꯝ ꯊꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯂꯥꯏꯍꯧ ꯇꯧꯕꯗꯒꯤ ꯏꯃꯥꯒꯤ ꯆꯥꯛ ꯊꯤꯟꯕꯗꯨ ꯆꯠꯄ ꯉꯝꯃꯝꯗꯦ꯫ ꯕꯕꯥꯅ ꯑꯣꯏꯅ ꯅꯨꯃꯤꯠꯇꯨꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯅꯨꯃꯤꯠꯇꯨꯗꯤ ꯕꯕꯥꯅ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯄꯗ ꯑꯕꯣꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯞ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯊꯣꯡꯒꯥꯟ ꯃꯄꯥꯁꯤꯗ ꯃꯤ ꯈꯔ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤꯕꯣ? ꯐꯤꯖꯣꯟꯁꯨ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯄꯁꯨ ꯌꯥꯎꯏ, ꯑꯃꯨꯕ ꯉꯥꯛꯇ ꯁꯦꯠꯄꯁꯨ ꯌꯥꯎꯏ꯫ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯕꯕꯥꯅ ꯃꯅꯥꯛ ꯀꯗꯥꯏꯗ ꯁꯨꯝ ꯅꯛꯁꯜꯂꯛꯄꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯃꯝ ꯁꯨꯝ ꯇꯝꯅ ꯇꯝꯅ ꯂꯣꯏꯅ ꯃꯥꯡꯈꯤ ꯍꯥꯏ꯫ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯂꯝꯍꯥꯡ ꯄꯥꯠꯂꯣꯝꯗ ꯁꯨꯝ ꯀꯨꯝꯊꯈꯤ ꯍꯥꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯁꯨ ꯀꯤꯖꯔꯛꯄꯗꯒꯤ ꯊꯣꯡꯒꯥꯟꯗ ꯁꯥꯏꯀꯜ ꯑꯗꯨ ꯂꯪꯊꯣꯛꯑꯝꯃꯒ ꯆꯥꯛ ꯑꯗꯨ ꯄꯥꯏꯔꯒ ꯌꯨꯝ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯕꯨ ꯃꯄꯥꯟꯗꯒꯤ ꯄꯥꯈꯠ ꯄꯥꯈꯠ ꯀꯧꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯕꯕꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯄꯗꯨꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯄꯥꯈꯠ ꯄꯥꯈꯠ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗ ꯕꯕꯥꯗ ꯃꯪꯒꯣꯟ ꯆꯨꯔꯤ ꯃꯈꯥꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯕ ꯏꯃꯥꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯁꯨ ꯄꯥꯈꯠꯄꯗꯒꯤ ꯕꯕꯥꯁꯦ ꯆꯤꯡꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯄꯨꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯁꯦ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯡꯒꯥꯟꯗ ꯕꯕꯥꯅ ꯊꯅꯝꯕ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯀꯀꯥ ꯍꯣꯏ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯕꯨ ꯀꯧꯕ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯄꯥꯈꯠꯄꯗꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯠꯅꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯕꯣꯛꯅꯁꯨ ꯉꯝꯗ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯕꯕꯥ ꯁꯪꯉꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯅ ꯕꯕꯥꯁꯤ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯕꯗ ꯃꯥꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯊꯣꯡꯒꯥꯟꯗ ꯂꯩꯌꯥꯝꯁꯤꯡ ꯈꯨꯟꯗꯤꯟꯅꯔꯤꯉꯩꯗ ꯃꯥꯅ ꯑꯣꯛꯅꯔꯨꯔꯦ꯫ ꯃꯐꯝꯁꯤꯅꯒ ꯂꯝꯍꯥꯡ ꯑꯣꯏꯔꯦꯗꯣ ꯐꯔꯦ, ꯂꯥꯏꯒꯤ ꯃꯊꯧ ꯇꯥꯕ ꯈꯔ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯗꯅ ꯂꯥꯏ ꯈꯨꯔꯝꯕꯗꯒꯤ ꯕꯕꯥꯁꯤ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯕꯕꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯃꯌꯥꯝꯗꯁꯨ ꯃꯥꯅ ꯉꯁꯥꯏ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯎꯈꯤꯕ ꯑꯉꯧꯕ ꯁꯦꯠꯄ ꯑꯃꯨꯕ ꯁꯦꯠꯄꯁꯤꯡ ꯑꯗꯨ ꯃꯗꯨ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ, ꯂꯥꯏ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯆꯥꯛꯇꯥꯔꯤꯉꯩ ꯈꯨꯟꯗꯤꯟꯅꯔꯤꯉꯩ ꯅꯪꯅ ꯊꯦꯡꯅꯔꯨꯕꯅꯤ꯫ ꯈꯨꯟꯇꯠꯀ ꯑꯣꯏꯔꯦ ꯃꯐꯝ ꯑꯁꯤꯗꯤ ꯈꯨꯟꯒꯤ ꯂꯩꯌꯥꯝꯁꯤꯡ ꯇꯤꯟꯅꯐꯝꯁꯨ ꯑꯣꯏꯔꯦ꯫ ꯐꯔꯦ, ꯂꯥꯏ ꯈꯨꯔꯝꯃꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯕꯣꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯄꯗꯒꯤ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯕꯣꯛꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯏꯪꯈꯣꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯍꯥꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯠꯂꯨꯕ ꯅꯠꯇꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯔꯨꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯉꯝꯃꯝꯗꯦ꯫ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯤꯌꯨ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯃꯤ ꯂꯩꯕ ꯀꯤꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯗꯨ ꯂꯥꯏ ꯑꯐꯠꯇꯕ ꯊꯥꯗꯣꯛꯐꯝ, ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫
ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ.